ꯃꯥꯡꯗꯧꯔꯤꯕ ꯅꯨꯄꯥꯁꯦ ꯄꯥꯔꯛ ꯀꯧꯏ ꯃꯥꯁꯦ ꯏꯁꯤꯡ ꯊꯥꯕꯒꯤ ꯊꯕꯛ ꯇꯧꯏ ꯅꯣꯡꯃ ꯃꯥꯅ ꯏꯁꯤꯡ ꯊꯥꯕ ꯂꯥꯛꯄꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯒꯤ ꯃꯈꯨꯠ ꯎꯔꯨꯕꯗ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯣ ꯇꯦꯛꯂꯦ ꯈꯪꯉꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯥꯀꯟꯒꯤ ꯑꯉꯥꯡꯗꯨꯗꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯩꯗꯨ ꯂꯧꯊꯣꯛꯂꯒ ꯃꯁꯝꯗꯒꯤ ꯔꯕꯔꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯗꯣꯛꯇꯔꯗ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ ꯄꯥꯔꯛ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯐꯥꯎꯕ ꯗꯣꯛꯇꯔ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ ꯃꯥꯒꯤ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤꯗꯃꯛ ꯏꯁꯤꯡ ꯊꯥꯕꯁꯦ ꯆꯠꯈꯤꯕꯅꯤ ꯑꯉꯥꯡꯗꯨꯅ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯀꯥꯟꯗ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯦ ꯅꯪꯅ ꯅꯈꯨꯠ ꯄꯨꯟꯁꯤꯜꯂꯝꯕꯁꯦ ꯌꯥꯝꯅ ꯐꯔꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯈꯨꯠꯁꯦ ꯀꯛꯂꯝꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯌꯦꯡꯂꯤꯉꯩꯗ ꯄꯥꯔꯛꯁꯨ ꯏꯁꯤꯡ ꯊꯥꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯂꯥꯛꯑꯦ ꯄꯥꯔꯛꯅ ꯑꯉꯥꯡꯗꯨꯗ ꯃꯈꯨꯠꯀꯤ ꯃꯇꯥꯡꯗ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯄꯥꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯕꯗꯒꯤ ꯄꯥꯔꯛꯅ ꯃꯊꯕꯥꯛꯇ ꯃꯈꯨꯠ ꯊꯝꯗꯨꯅ ꯀꯔꯤ ꯇꯧꯔꯒꯦ ꯌꯦꯡꯒꯦ ꯇꯧꯔꯤꯉꯩꯗ ꯃꯄꯥꯗꯨꯅ ꯏꯆꯝ ꯆꯝꯕ ꯏꯁꯤꯡ ꯊꯥꯕꯅꯤ ꯈꯟꯗꯨꯅ ꯃꯈꯨꯠꯇꯨ ꯏꯟꯊꯣꯛꯏ ꯑꯗꯨꯕꯨ ꯂꯤꯞ ꯇꯣꯡꯂꯤꯉꯩꯗ ꯋꯥꯟꯊꯔꯛꯏ ꯄꯥꯔꯛꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯄꯥꯗꯣ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯂꯤꯞꯇꯒꯤ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯂꯒ CPR ꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯟꯅꯕ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗꯗꯤ ꯑꯇꯣꯞꯄ ꯁꯔꯖꯔꯤ ꯇꯧꯔꯤꯕꯅ ꯗꯣꯛꯇꯔ ꯑꯃꯠꯇ ꯁꯪꯉꯝꯗꯦ ꯑꯗꯨꯕꯨ ꯄꯥꯔꯛ ꯗꯣꯛꯇꯔ ꯁꯥꯗꯨꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯆꯪꯉꯛꯏ ꯄꯥꯔꯛꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥ ꯀꯟꯅꯕꯒꯤꯗꯃꯛꯇ ꯁꯔꯖꯟ ꯑꯃ ꯁꯥꯔꯒ ꯃꯥ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯣꯄꯔꯦꯁꯟ ꯍꯧꯔꯦ ꯑꯍꯥꯟꯕ ꯃꯥꯅ ꯍꯧꯔꯛꯄꯗ ꯏ ꯑꯃꯠꯇ ꯊꯣꯛꯇꯅ ꯀꯛꯄꯗꯨ ꯎꯕꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯔꯁ ꯈꯨꯗꯤꯡꯃꯛ ꯉꯛꯈꯤ ꯃꯔꯝꯗꯤ ꯑꯁꯨꯝꯅ ꯀꯛꯄ ꯍꯥꯏꯕꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯗꯣꯛꯇꯔ ꯑꯃ ꯐꯥꯎꯕꯗ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃꯅꯤ ꯃꯔꯛ ꯑꯗꯨꯗ ꯑꯁꯦꯡꯕ ꯗꯣꯛꯇꯔꯗꯣ ꯆꯪꯉꯛꯑꯦ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯂꯩꯕꯗꯨꯗ ꯑꯣꯄꯔꯦꯁꯟꯗꯨ ꯂꯦꯞꯅꯕ ꯈꯨꯗꯛꯇ ꯍꯥꯏꯔꯛꯏ ꯄꯥꯔꯛꯇꯤ ꯄꯦꯁꯦꯟ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯂꯦꯞꯈꯤꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯊꯕꯛ ꯏꯁꯤꯡ ꯊꯥꯕꯗꯣ ꯑꯃꯨꯛ ꯍꯧꯈꯤ ꯑꯁꯦꯡꯕ ꯁꯔꯖꯟꯗꯨꯅ ꯐꯥꯔꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯄꯔꯃꯤꯁꯟ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯄꯤ ꯍꯥꯏꯅ ꯍꯪꯉꯛꯏ ꯇꯟꯖꯥꯗꯨ ꯗꯣꯛꯇꯔꯗꯨꯒꯤ ꯀꯣꯜ ꯂꯥꯛꯑꯒ ꯄꯦꯁꯦꯟ ꯑꯗꯨ ꯃꯁꯥ ꯉꯝꯗ꯭ꯔꯦꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯄꯥꯔꯛ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁꯔꯖꯟ ꯖꯦꯖꯨꯟꯅꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯦꯗꯤꯁꯤꯟ ꯔꯤꯀꯃꯦꯟ ꯇꯧꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯦꯁꯦꯟ ꯑꯗꯨ ꯐꯒꯠꯂꯛꯄ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤ ꯇꯥꯕꯗ ꯁꯔꯖꯟ ꯑꯗꯨ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯄꯥꯎꯁꯤ ꯃꯥꯅ ꯑꯇꯣꯞꯄ ꯗꯣꯛꯇꯔꯁꯤꯡꯗꯁꯨ ꯂꯣꯏ ꯇꯝꯂꯦ ꯃꯁꯤ ꯇꯥꯕꯗ ꯗꯣꯛꯇꯔ ꯃꯨꯜ ꯄꯥꯔꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯄꯥꯔꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯔꯖꯔꯤ ꯇꯤꯝꯗ ꯌꯥꯎꯅꯕ ꯑꯣꯐꯔ ꯇꯧꯈꯤ ꯑꯣꯐꯔ ꯑꯗꯨ ꯄꯥꯔꯛꯅꯁꯨ ꯂꯧꯈꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯁꯔꯖꯟ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯏ ꯊꯣꯛꯍꯟꯗꯅ ꯂꯦꯟꯕꯗꯣ ꯃꯗꯨꯗ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯈꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯄꯥꯔꯛ ꯎꯕꯗ ꯉꯛꯈꯤ ꯃꯔꯝꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯏꯁꯤꯡ ꯊꯥꯕ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯁꯨꯌꯣꯟꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ ꯃꯔꯝꯗꯤ ꯏꯁꯤꯡ ꯊꯥꯕ ꯅꯨꯄꯥꯁꯤꯅ ꯑꯁꯨꯌꯥꯝ ꯍꯩꯕ ꯗꯣꯛꯇꯔ ꯀꯃꯥꯏꯅ ꯑꯣꯏꯔꯝꯃꯤꯅꯣ ꯁꯨꯌꯣꯟꯅ ꯄꯥꯔꯛꯇ ꯏꯁꯤꯡ ꯗꯤꯂꯤꯚꯔ ꯇꯧꯔꯤꯉꯩꯗ ꯊꯤꯅ ꯇꯧꯕꯤꯈꯤꯕꯁꯤꯡꯗꯣ ꯄꯥꯔꯛꯅ ꯃꯉꯣꯟꯗ ꯅꯤꯡꯁꯤꯡꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯥꯔꯛꯀꯤ ꯀ꯭ꯌꯨꯠ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯍꯩꯁꯤꯡꯕꯗꯨꯗ ꯉꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯌꯣꯟꯅ ꯍꯥꯏꯔꯛꯑꯦ ꯌꯥꯝꯅ ꯍꯔꯥꯎꯕꯩ ꯃꯊꯧ ꯇꯥꯗꯦ ꯑꯩꯗꯤ ꯍꯥꯟꯅꯗꯧꯅ ꯊꯤꯅ ꯑꯗꯨꯝ ꯇꯧꯅꯤ ꯍꯥꯏꯔꯒ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯜꯂꯛꯑꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯨꯌꯣꯟꯒꯤ ꯃꯃꯥ ꯄꯤꯛꯂꯤꯉꯩꯗ ꯃꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯔꯛꯑꯦ ꯃꯔꯝꯗꯤ ꯃꯃꯥꯗꯣ ꯀꯦꯟꯁꯔꯒꯤ ꯂꯥꯁ ꯁ꯭ꯇꯦꯖ ꯌꯧꯔꯦ ꯄꯥꯔꯛꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯃꯥꯗꯣ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯅꯔꯁꯁꯤꯡꯗ ꯍꯥꯏꯔꯛꯑꯦ ꯅꯔꯁꯁꯤꯡꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯁꯣꯜꯂꯕ ꯅꯨꯄꯤ ꯑꯁꯤꯅ DNR ꯁꯥꯏꯟ ꯇꯧꯔꯝꯃꯤ DNR ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯤ ꯀꯩꯒꯨꯝꯕ ꯌꯥꯝ ꯊꯤꯅ ꯁꯣꯛꯆꯜꯂꯛꯑꯒꯁꯨ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯃꯠꯇ ꯄꯤꯗꯕ ꯃꯥꯕꯨ ꯑꯗꯨꯝ ꯁꯤꯖꯍꯟꯈꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯄꯥꯔꯛꯅ CPR ꯄꯤꯕꯗꯒꯤ ꯃꯥ ꯃꯤꯍꯨꯟ ꯑꯃꯨꯛ ꯍꯟꯅ ꯆꯣꯡꯂꯛꯈꯤ ꯃꯁꯤ ꯎꯔꯒ ꯁꯨꯌꯣꯟ ꯌꯥꯝ ꯁꯥꯎꯈꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯀꯦꯁ ꯑꯁꯤ ꯖꯦꯖꯨꯟꯗ ꯄꯤꯅꯕ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯖꯦꯖꯨꯟꯅꯗꯤ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯂꯧ ꯌꯥꯗꯦ ꯃꯔꯝꯗꯤ ꯄꯦꯁꯦꯟꯒꯤ ꯀꯟꯗꯤꯁꯟ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯉꯩꯗ ꯁꯤꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯤ ꯑꯗꯨꯕꯨ ꯄꯥꯔꯛ ꯁꯨꯌꯣꯟꯒꯤ ꯃꯃꯥ ꯀꯟꯅꯕꯒꯤꯗꯃꯛ ꯁꯔꯖꯔꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯈꯤꯗꯦ ꯁꯨꯌꯣꯟ ꯃꯃꯥꯕꯨ ꯀꯟꯕ ꯄꯥꯝꯃꯦ ꯑꯗꯨꯅ ꯗꯣꯛꯇꯔ ꯄꯥꯔꯛꯇ ꯃꯥꯅ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯍꯥꯏꯖꯩ ꯄꯥꯔꯛꯁꯨ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤꯃꯠꯇ ꯂꯩꯈꯤꯗꯦ ꯍꯥꯟꯅꯗꯧꯅ ꯑꯗꯨꯝ ꯐꯦꯜ ꯑꯣꯏ ꯄꯥꯔꯛꯁꯨ ꯄꯦꯁꯦꯟ ꯑꯗꯨꯕꯨ ꯀꯟꯅꯤꯡꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯤꯞꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯊꯤꯡꯉꯝꯃꯤ ꯑꯗꯨꯕꯨ ꯄꯥꯔꯛꯅ ꯑꯣꯄꯔꯦꯁꯟ ꯑꯗꯣ ꯑꯗꯨꯝ ꯍꯧꯖꯤꯟꯈꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯃꯤꯄꯥꯏꯅꯔꯝꯃꯤ ꯗꯥꯎꯅ ꯌꯥꯗ꯭ꯔꯤꯁꯨ ꯁꯨꯌꯣꯟꯒꯤ ꯃꯃꯥꯗꯣ ꯑꯣꯄꯔꯦꯁꯟ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨ ꯎꯔꯒ ꯁꯨꯌꯣꯟ ꯌꯥꯝ ꯀꯞꯆꯈꯤ ꯑꯣꯄꯔꯦꯁꯟꯒꯤ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯕꯦꯁ ꯗꯣꯛꯇꯔ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯖꯦꯖꯨꯟꯅ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯣꯔꯗꯔ ꯌꯥꯎꯗꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯂꯥꯏꯁꯦꯟꯁ ꯀꯛꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯃꯤ ꯑꯣꯄꯔꯦꯁꯟꯗ ꯄꯦꯁꯦꯟ ꯂꯩꯇꯕꯒꯤ ꯁꯥꯎꯔꯤꯉꯩ ꯇꯟꯖꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯔꯛꯅ ꯁꯥꯎꯅ ꯈꯨꯝꯃꯛꯑꯦ ꯑꯩꯗꯤ ꯅꯪꯁꯦ ꯗꯣꯛꯇꯔ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗꯦ ꯃꯔꯝꯗꯤ ꯅꯪ ꯅꯁꯥꯒꯤ ꯖꯠꯀꯤꯗꯃꯛꯇ ꯄꯦꯁꯦꯟ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯁꯦꯟꯁꯀꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯄꯥꯔꯛꯀꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯗꯣꯛꯇꯔ ꯈꯨꯗꯤꯡꯃꯛ ꯉꯛꯑꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯔꯛꯅ ꯅꯨꯄꯤ ꯑꯃꯅ ꯇ꯭ꯋꯤꯟꯁ ꯑꯃ ꯄꯣꯛꯄꯗꯣ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯅꯤꯃꯛꯇꯣ ꯃꯤꯍꯨꯟ ꯆꯣꯡꯂꯝꯗ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯄꯩꯁꯥ ꯄꯤꯗꯕꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯌꯨ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯇꯥꯕꯗ ꯄꯥꯔꯛꯅ ꯁꯥꯎꯔꯗꯨꯅ ꯄꯦꯁꯦꯟ ꯑꯗꯨꯒꯤ ꯔꯨꯝ ꯅꯝꯕꯔ ꯍꯪꯗꯨꯅ ꯆꯦꯜꯂꯛꯏ ꯄꯥꯔꯛꯅ ꯔꯨꯝꯗꯨ ꯌꯧꯔꯛꯄꯗꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯅ ꯃꯈꯣꯏ ꯄꯦꯁꯦꯟꯁꯤꯡꯕꯨ ꯃꯌꯨꯝꯗ ꯊꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯅꯤꯌꯣꯝ ꯑꯃꯠꯇ ꯏꯟꯗꯅ ꯄꯥꯔꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ CPR ꯄꯤꯕꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯃꯔꯝꯗꯤ ꯄꯦꯁꯦꯟꯁꯤꯡꯒꯤꯗꯃꯛꯇ ꯄꯥꯔꯛꯅ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯀꯔꯤꯃꯠꯇ ꯈꯟꯗꯕꯗꯨ ꯎꯕꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯤꯞꯅ ꯃꯍꯥꯛꯄꯨ ꯔꯨꯜ ꯏꯟꯗꯕꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯔꯛꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯑꯩꯅ ꯔꯨꯜ ꯀꯔꯤꯁꯨ ꯊꯨꯒꯥꯏꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛꯇ ꯏꯁꯥꯅ ꯄꯩꯁꯥ ꯊꯤꯈ꯭ꯔꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯠ ꯑꯗꯣ ꯂꯤꯠꯁꯜꯂꯤ ꯖꯦꯖꯨꯟꯅ ꯄꯥꯔꯛꯇ ꯍꯥꯏꯔꯦ ꯑꯉꯥꯡ ꯑꯅꯤꯒꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏ ꯑꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯒꯗꯤ ꯍꯤꯡꯂꯣꯏ ꯃꯁꯤ
ꯇꯥꯔꯒ ꯄꯥꯛꯅ ꯆꯤꯞꯇ ꯅꯪꯅ ꯑꯩ ꯑꯃꯁꯨꯡ ꯖꯦꯖꯨꯟꯒꯤ ꯃꯔꯛꯇ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕ ꯄꯥꯝꯃꯤꯗꯣ ꯍꯟꯇꯛ ꯇꯧꯍꯧꯕꯗꯤ ꯀꯔꯤ ꯀꯥꯏ ꯑꯗꯨꯒ ꯑꯣꯄꯔꯦꯁꯟꯒꯤ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯨꯊꯣꯛꯀꯅꯤ ꯃꯁꯤꯗ ꯆꯤꯞꯁꯨ ꯌꯥꯔꯝꯃꯤ ꯗꯣꯛꯇꯔ ꯑꯅꯤꯃꯛꯅ ꯅꯨꯡꯗꯥꯡꯗꯨꯃꯛꯇꯗ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯋꯥꯔꯦꯞ ꯂꯦꯞꯂꯝꯃꯤ ꯖꯦꯖꯨꯟꯒꯤ ꯇꯤꯝ ꯑꯃꯁꯨꯡ ꯄꯥꯔꯛꯀꯤ ꯇꯤꯝ ꯑꯣꯄꯔꯦꯁꯟ ꯀꯔꯝꯅ ꯇꯧꯒꯗꯒꯦ ꯍꯥꯏꯅ ꯗꯤꯁꯀꯁꯟ ꯇꯧꯔꯝꯃꯤ ꯄꯥꯔꯛ ꯑꯃꯁꯨꯡ ꯖꯦꯖꯨꯟꯒꯤ ꯃꯔꯛꯇ ꯀꯝꯄꯤꯇꯤꯁꯟ ꯍꯧꯗꯣꯔꯦ ꯑꯗꯨꯕꯨ ꯄꯥꯔꯛꯀꯤ ꯇꯤꯝꯗꯗꯤ ꯗꯣꯛꯇꯔ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯝꯃꯤ ꯗꯣꯛꯇꯔ ꯖꯦꯁꯨ ꯄꯥꯔꯛꯅ ꯍꯥꯏꯖꯕꯗꯒꯤ ꯃꯈꯣꯏꯒꯤ ꯇꯤꯝꯗ ꯌꯥꯎꯔꯤ ꯁꯣꯝꯗꯁꯨ ꯗꯣꯛꯇꯔ ꯖꯦꯖꯨꯟꯒꯤ ꯇꯤꯝꯒꯤ ꯑꯦꯅꯦꯁꯊꯤꯑꯣꯂꯣꯖꯤꯁ ꯑꯗꯨ ꯃꯈꯣꯏꯒꯤ ꯇꯤꯝꯗꯒꯤ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯖꯦꯕꯨ ꯗꯣꯛꯇꯔ ꯖꯦꯖꯨꯟꯒꯤ ꯇꯤꯝꯗ ꯌꯥꯎꯅꯕ ꯍꯥꯏꯔꯝꯃꯤ ꯐꯥꯔꯁ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯅꯕ ꯑꯣꯐꯔꯁꯨ ꯄꯤꯔꯝꯃꯤ ꯗꯣꯛꯇꯔ ꯖꯦꯅꯁꯨ ꯌꯥꯕꯗꯒꯤ ꯄꯥꯔꯛꯀꯤ ꯇꯤꯝ ꯊꯥꯗꯣꯛꯇꯨꯅ ꯖꯦꯖꯨꯟꯒꯤ ꯇꯤꯝꯗ ꯑꯣꯏꯅ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯐꯥꯔꯁ ꯑꯦꯁꯤꯁꯇꯦꯟ ꯗꯣꯛꯇꯔ ꯁ꯭ꯌꯨꯌꯣꯟꯅ ꯑꯣꯏꯔꯝꯕꯅꯤꯅ ꯗꯣꯛꯇꯔ ꯁ꯭ꯌꯨꯌꯣꯟ ꯄꯥꯔꯛꯀꯤ ꯇꯤꯝꯗ ꯌꯥꯎꯅꯤꯡꯂꯝꯃꯤ ꯂꯥꯛꯄꯗ ꯄꯥꯔꯛꯅ ꯃꯇꯣꯝꯗ ꯁꯔꯖꯔꯤ ꯇꯧꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯎꯕꯗ ꯁ꯭ꯌꯨꯌꯣꯟꯅ ꯑꯩ ꯅꯪꯒꯤ ꯇꯤꯝꯗ ꯌꯥꯎꯔꯒꯦ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯇꯥꯛꯑꯦ ꯄꯥꯔꯛꯅ ꯍꯥꯏꯔꯛꯏ ꯅꯃꯤꯠ ꯎꯏꯁꯜꯂꯣ ꯑꯗꯨꯒ ꯁꯔꯖꯔꯤ ꯇꯧꯕꯒꯤ ꯋꯥꯈꯜ ꯁꯥꯒꯠꯂꯣ ꯗꯣꯛꯇꯔ ꯁ꯭ꯌꯨꯌꯣꯟꯁꯨ ꯃꯁꯥꯃꯛꯅ ꯃꯃꯤꯠꯇꯨꯗ ꯎꯕ ꯉꯝꯂꯝꯃꯤ ꯄꯥꯔꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯦ ꯁꯔꯖꯔꯤ ꯑꯁꯤ ꯄꯨꯡꯈꯥꯏ ꯑꯃꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤꯅ ꯁꯔꯖꯔꯤ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯊꯋꯥꯏ ꯌꯥꯎꯅ ꯋꯥꯈꯜ ꯆꯣꯏꯊꯣꯛꯂꯣꯏꯗꯕꯅꯤ ꯗꯣꯛꯇꯔ ꯖꯦꯖꯨꯟꯅ ꯁ꯭ꯌꯨꯌꯣꯟꯕꯨ ꯄꯥꯔꯛꯀꯤ ꯇꯤꯝꯗ ꯎꯕꯗ ꯌꯥꯝꯅ ꯖꯦꯂꯁ ꯀꯥꯔꯝꯃꯤ ꯗꯣꯛꯇꯔ ꯖꯦꯖꯨꯟꯅ ꯄꯥꯔꯛꯀꯤ ꯇꯤꯝ ꯑꯃ ꯇꯣꯛꯅꯕ ꯍꯥꯏꯕꯗꯒꯤ ꯃꯁꯥꯒꯤ ꯃꯈꯨꯠ ꯊꯨꯗꯦꯛꯆꯗꯨꯅ ꯄꯥꯔꯛꯀꯤ ꯇꯤꯝꯗꯒꯤ ꯗꯣꯛꯇꯔ ꯑꯃꯒꯁꯨ ꯃꯌꯦꯡ ꯇꯥꯔꯝꯃꯤ ꯁ꯭ꯌꯨꯌꯣꯟꯅ ꯃꯈꯣꯏꯒꯤ ꯇꯤꯝꯗꯒꯤ ꯗꯣꯛꯇꯔ ꯑꯃ ꯇꯣꯛꯈꯤꯕꯗꯨꯗ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯄꯥꯔꯛꯅ ꯑꯩ ꯂꯩꯔꯤ ꯀꯔꯤꯝꯇ ꯋꯥꯒꯅꯨ ꯍꯥꯏꯅ ꯋꯥꯈꯜ ꯐꯥꯊꯕꯤꯔꯝꯃꯤ ꯗꯣꯛꯇꯔ ꯑꯅꯤꯃꯛ ꯁꯔꯖꯔꯤ ꯇꯧꯅꯕꯒꯤꯗꯃꯛ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯂꯣꯏꯅ ꯆꯪꯂꯛꯂꯦ ꯍꯧꯔꯝꯗꯥꯏꯒꯤ ꯇꯟꯖꯥꯗ ꯀꯣꯜ ꯑꯃ ꯂꯥꯛꯇꯨꯅ ꯄꯥꯔꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯖꯦꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯂꯝꯃꯤ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯊꯥꯗꯣꯔꯛꯑꯝꯗꯨꯅ ꯄꯥꯔꯛ ꯖꯦꯕꯨ ꯀꯟꯅꯕ ꯆꯠꯅꯕ ꯇꯧꯔꯝꯃꯤ ꯁꯤꯡꯍꯨꯟꯅ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ ꯁꯥꯎꯃꯟꯈꯤꯕꯅ ꯁꯤꯡꯍꯨꯟꯒꯤ ꯋꯥ ꯑꯝꯇ ꯇꯥꯗꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤ ꯁꯤꯡꯍꯨꯟꯅ ꯄꯥꯔꯛꯄꯨ ꯀꯟꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯃꯃꯥꯡꯗ ꯊꯝꯃꯤ ꯁꯤꯡꯍꯨꯟꯅ ꯄꯥꯔꯛꯀꯤ ꯋꯥꯈꯜ ꯐꯥꯊꯅꯕ ꯃꯈꯥ ꯇꯥꯔꯛꯏ ꯃꯨꯟꯅ ꯈꯜꯂꯨ ꯄꯥꯔꯛ ꯅꯪꯕꯨ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯌꯥꯎꯗꯅꯕ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯇ꯭ꯔꯤꯞ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯉꯥꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯉꯁꯤ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗꯕ ꯃꯇꯝꯗ ꯉꯁꯤ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯄꯥꯔꯛꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯐꯥꯊꯖꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯤꯞ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯇꯨꯅ ꯗꯣꯛꯇꯔ ꯑꯅꯤꯁꯤꯒꯤ ꯁꯔꯖꯔꯤ ꯌꯦꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯈꯣꯏꯅ ꯑꯅꯤꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯗꯤꯁꯥꯏꯗ ꯇꯧꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁꯔꯖꯔꯤ ꯇꯧꯕꯗ ꯑꯉꯝꯕꯗꯨꯅ ꯇꯧꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯀꯝꯄꯤꯇꯤꯁꯟꯒꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯇꯤꯝ ꯑꯅꯤꯃꯛ ꯑꯣꯄꯔꯦꯁꯟ ꯍꯧꯈ꯭ꯔꯦ ꯑꯣꯄꯔꯦꯁꯟ ꯃꯅꯨꯡꯗ ꯁꯣꯏꯕꯗꯒꯤ ꯁꯨꯡꯌꯣꯟꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯥꯔꯇꯔꯤ ꯀꯛꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯉꯥꯡ ꯑꯗꯨꯗꯒꯤ ꯏ ꯌꯥꯝꯅ ꯊꯣꯛꯂꯛꯄꯗꯣ ꯊꯦꯡꯅꯔꯝꯃꯤ ꯏꯁꯨ ꯌꯥꯝꯅ ꯊꯣꯛꯆꯜꯂꯛꯄ ꯑꯗꯨꯒ ꯃꯇꯝꯁꯨ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯉꯥꯏꯁꯜꯂꯛꯄꯗꯨꯗ ꯁꯤꯡꯍ꯭ꯌꯣꯟ ꯄꯥꯈꯠꯃꯟꯗꯨꯅ ꯃꯈꯥꯗꯒꯤ ꯈꯨꯠꯂꯥꯏ ꯊꯥꯗꯗꯨꯅ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯑꯣꯄꯔꯦꯁꯟ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯁꯔꯦꯟꯗꯔ ꯇꯧꯖꯈꯤ ꯑꯗꯨꯒ ꯄꯥꯔꯛ ꯃꯊꯟꯇ ꯂꯣꯏꯅꯃꯛ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ ꯄꯥꯔꯛꯅ ꯁꯤꯡꯍ꯭ꯌꯣꯟꯗ ꯋꯥꯈꯜ ꯐꯥꯊꯗꯨꯅ ꯃꯥꯅ ꯁꯣꯏꯗꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯧꯅꯥ ꯄꯤꯔꯝꯃꯤ ꯁꯤꯡꯍ꯭ꯌꯣꯟ ꯌꯥꯝꯅ ꯄꯥꯈꯠꯂꯕꯁꯨ ꯑꯣꯄꯔꯦꯁꯟ ꯑꯗꯨꯕꯨꯗꯤ ꯂꯣꯏꯅꯕ ꯇꯧꯔꯝꯃꯤ ꯄꯥꯔꯛꯀꯤ ꯇꯤꯝꯅ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯔꯕꯐꯥꯎꯗ ꯄꯥꯔꯛꯀꯤ ꯇꯤꯝ ꯃꯥꯏꯊꯤꯔꯝꯃꯤ ꯃꯔꯝꯗꯤ ꯗꯣꯛꯇꯔ ꯖꯦꯖꯨꯟꯒꯤ ꯇꯤꯝꯅ ꯃꯈꯣꯏꯗꯒꯤ ꯍꯥꯟꯅ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ ꯁꯤꯡꯍ꯭ꯌꯣꯟꯅ ꯄꯥꯔꯛꯇ ꯃꯍꯥꯛ ꯂꯥꯟꯖꯔꯦ ꯃꯍꯥꯛꯅ ꯄꯦꯅꯤꯛ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯃꯇꯝ ꯈꯔꯗ ꯑꯣꯏꯁꯨ ꯀꯟꯗꯨꯅ ꯄꯥꯔꯛꯅ ꯉꯝꯃꯝꯒꯗꯕꯅꯤ ꯍꯥꯏꯅ ꯄꯥꯔꯛꯅ ꯁꯤꯡꯍ꯭ꯌꯣꯟꯅ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯐꯖꯅ ꯇꯧꯈꯤ ꯍꯥꯏꯅ ꯁꯤꯡꯍ꯭ꯌꯣꯟꯕꯨ ꯄꯥꯔꯛꯅ ꯊꯥꯒꯠꯄꯤꯔꯝꯃꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯕꯨ ꯉꯝꯕ ꯅꯠꯇꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯟꯕꯅꯤ ꯗꯣꯛꯇꯔ ꯖꯦꯖꯨꯟ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯤꯞꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯝꯃꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯔꯖꯦꯟꯁꯤ ꯑꯦꯂꯥꯔꯝ ꯈꯣꯡꯕꯗꯣ ꯃꯈꯣꯏꯅ ꯇꯥꯔꯛꯂꯦ ꯗꯣꯛꯇꯔ ꯖꯦꯖꯨꯟ ꯌꯥꯝ ꯊꯨꯅ ꯆꯦꯜꯂꯛꯇꯨꯅ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯥꯅ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯁꯤꯆꯨꯑꯦꯁꯟꯗ ꯂꯩꯕꯅ ꯑꯃꯨꯛꯀ ꯍꯟꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯗꯣꯛꯇꯔ ꯖꯦꯖꯨꯟ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯤꯞꯅ ꯗꯣꯛꯇꯔ ꯖꯦꯖꯨꯟꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯔꯖꯔꯤ ꯇꯧꯅꯕ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯝꯃꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯣꯄꯔꯦꯁꯟ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯗꯣ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯣꯛꯇꯔ ꯃꯨꯜ ꯄꯥꯔꯛꯅ ꯉꯝꯕꯒꯤ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯆꯤꯞ ꯑꯦꯁꯤꯁꯇꯦꯟ ꯗꯥꯛꯇꯔ ꯆꯣꯏ ꯂꯥꯛꯇꯨꯅ ꯊꯤꯡꯉꯝꯃꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯤꯞꯅ ꯄꯥꯔꯛꯄꯨ ꯌꯥꯝꯅ ꯄꯥꯝꯗꯦ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯂꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯄꯥꯔꯛꯄꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯦ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯦ ꯄꯥꯔꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯁꯤꯗ ꯗꯣꯛꯇꯔ ꯃꯨꯜ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯑꯃꯔꯣꯝꯗ ꯗꯣꯛꯇꯔ ꯖꯦꯖꯨꯟꯒꯤ ꯃꯤꯡꯆꯠ ꯌꯥꯝꯅ ꯊꯤꯕꯅ ꯁꯥꯎꯔꯗꯨꯅ ꯆꯤꯞꯇꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯆꯥꯟꯁ ꯑꯃ ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯆꯤꯞꯅ ꯌꯥꯝꯅ ꯔꯨꯠ ꯑꯣꯏꯕ ꯕꯤꯍꯦꯚꯤꯌꯔ ꯎꯠꯂꯗꯨꯅ ꯖꯦꯖꯨꯟꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯤ ꯖꯦꯖꯨꯟꯁꯨ ꯁꯥꯎꯔꯗꯨꯅ ꯐꯠꯇꯕ ꯋꯥꯍꯩ ꯉꯥꯡꯗꯨꯅ ꯆꯤꯞ ꯑꯗꯨꯗ ꯈꯨꯝꯂꯛꯂꯦ ꯃꯁꯤ ꯇꯥꯔꯒ ꯆꯤꯞꯅ ꯁꯦꯀꯨꯔꯤꯇꯤ ꯀꯧꯗꯨꯅ ꯖꯦꯖꯨꯟꯕꯨ ꯑꯣꯐꯤꯁ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯦ ꯃꯁꯤ ꯎꯕꯗ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯃꯨꯜ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛꯇ ꯇ꯭ꯔꯤꯠ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯗꯣꯛꯇꯔ ꯖꯦꯖꯨꯟ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅ ꯈꯟꯅꯔꯤꯕꯁꯤꯒꯤ ꯃꯤꯡꯆꯠꯇꯤ ꯌꯥꯝꯅ ꯊꯤꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯆꯤꯞꯀꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯆꯥꯟꯁ ꯑꯃ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯁꯣꯏꯈꯤꯕꯁꯤꯡ ꯉꯥꯛꯄꯤꯅꯕ ꯑꯃꯁꯨꯡ ꯆꯥꯟꯁ ꯑꯃꯒ ꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯆꯤꯞ ꯑꯗꯨꯗꯤ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯗꯅ ꯆꯪꯈ꯭ꯔꯦ ꯆꯪꯂꯛꯄꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯀꯣꯜ ꯂꯥꯛꯇꯨꯅ ꯖꯦꯖꯨꯟꯕꯨ ꯆꯥꯟꯁ ꯑꯃꯒ ꯄꯤꯕꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯗꯤ ꯄꯥꯔꯛꯀꯤ ꯗꯤꯇꯦꯜ ꯈꯔ ꯄꯤꯗꯨꯅ ꯃꯔꯝ ꯈꯔ ꯊꯤꯗꯨꯅ ꯄꯥꯔꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯦꯖꯨꯟꯅ ꯄꯥꯔꯛꯄꯨ ꯃꯥꯒꯤ ꯀꯥꯗ ꯀꯧꯗꯨꯅ
ꯄꯥꯔꯛꯄꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯔꯤꯖꯥꯏꯟ ꯇꯧꯅꯕ 1 ꯃꯤꯂꯤꯌꯟꯒꯤ ꯄꯩꯁꯥ ꯄꯤꯗꯨꯅ ꯑꯣꯐꯔ ꯇꯧꯔꯝꯃꯤ, ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯔꯛꯀꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯖꯦꯖꯨꯟꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯛꯅ ꯊꯣꯏꯅ ꯂꯨꯅ ꯇꯥꯁꯜꯂꯨꯗꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯃꯁꯤꯗ ꯄꯩꯁꯥꯒꯤ ꯂꯥꯛꯄ ꯅꯠꯇꯦ, ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯖꯦꯖꯨꯟꯁꯨ ꯄꯥꯔꯛꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯗꯅ ꯑꯃꯨꯛꯀ ꯍꯟꯅ ꯀꯣꯝꯄꯤꯇꯤꯁꯟ ꯇꯧꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯔꯛ ꯋꯥ ꯑꯃꯠꯇ ꯈꯨꯝꯃꯝꯗꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯦ ꯄꯥꯔꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯔꯛꯀꯤ ꯑꯁꯦꯡꯕ ꯍꯧꯔꯛꯐꯝꯗꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗꯒꯤꯅꯤ, ꯑꯗꯨꯒ ꯖꯦ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯑꯗꯨꯒ ꯆꯥꯎꯔꯛꯂꯕ ꯃꯇꯨꯡ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯇꯝꯃꯤꯟꯅꯕꯗ ꯄꯥꯔꯛꯅ ꯖꯦꯕꯨ ꯄ꯭ꯔꯄꯣꯖ ꯇꯧꯈꯤ꯫ ꯖꯦꯅꯁꯨ ꯑꯌꯥꯕ ꯄꯤꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯖꯦꯒꯤ ꯌꯨꯝꯗ ꯄꯥꯔꯛ ꯗꯤꯅꯔ ꯑꯃ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯆꯪꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯥꯗꯨꯁꯨ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯈꯤꯕꯗꯧꯅ ꯎꯔꯤ꯫ ꯃꯁꯤ ꯎꯕꯗ ꯄꯥꯔꯛ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯄꯥꯔꯛꯅ ꯖꯦꯕꯨ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯤꯕ ꯍꯧꯔꯛꯂꯦ, ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯄꯥꯔꯛ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡꯗ ꯊꯤꯕ ꯍꯧꯔꯛꯏ꯫ ꯄꯥꯔꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯖꯦꯅ ꯅꯥꯀꯟꯗꯒꯤ ꯀꯞꯇꯨꯅ ꯀꯣꯟꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯖꯦ ꯄꯨꯂꯤꯁꯁꯤꯡꯅ ꯃꯤꯠꯃꯥꯡꯃꯛꯇꯗ ꯐꯥꯗꯨꯅ ꯄꯨꯈꯤ꯫ ꯄꯥꯔꯛꯅꯁꯨ ꯀꯟꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯖꯦꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯑꯗꯨꯝ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯔꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯔꯛ ꯖꯦꯕꯨ ꯊꯤꯕ ꯆꯠꯅꯕ ꯑꯃꯨꯛꯀꯁꯨ ꯍꯣꯠꯅꯔꯛꯂꯦ꯫ ꯄꯥꯔꯛꯀꯤ ꯃꯄꯥꯅ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅ ꯄꯥꯔꯛꯄꯨ ꯆꯠꯇꯅꯕ ꯈꯥꯝꯂꯝꯃꯤ, ꯑꯗꯨꯒ ꯖꯦꯒꯤ ꯃꯄꯥꯅ ꯒꯣꯚꯔꯟꯃꯦꯟꯠꯗꯒꯤ ꯄꯩꯁꯥ ꯀꯌꯥ ꯂꯧꯔꯨꯕꯅ ꯐꯥꯔꯤꯕꯅꯤ, ꯑꯗꯨꯅ ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯄꯥꯔꯛꯅ ꯃꯄꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯖꯦꯕꯨ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯡꯖꯤꯟꯃꯛꯇꯗ ꯀꯣꯔꯤꯌꯟ ꯄꯨꯂꯤꯁ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯣꯔꯤꯌꯟ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯔꯛꯇꯨꯅ ꯄꯥꯔꯛꯄꯨ ꯔꯤꯁꯔꯆ ꯁꯦꯟꯇꯔ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯃꯅ ꯄꯥꯔꯛꯇ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯃꯨꯛꯄꯨ ꯆꯪꯈ꯭ꯔꯕ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯄ ꯌꯥꯔꯔꯣꯏ꯫ ꯅꯥꯀꯟꯗꯒꯤ ꯄꯨꯂꯤꯁ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯅꯥꯟꯊꯣꯛꯀꯦ ꯍꯦꯛ ꯇꯧꯔꯕ ꯃꯐꯝꯗꯨꯃꯛꯇꯗ ꯅꯪ ꯑꯗꯨꯝ ꯁꯤꯒꯅꯤ꯫ ꯄꯥꯔꯛ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯖꯦꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯥꯔꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯖꯦꯕꯨ ꯊꯤꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯔꯛꯅ ꯊꯕꯛ ꯇꯧꯔꯛꯄ ꯆꯍꯤ 5 ꯁꯨꯔꯛꯂꯦ꯫ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯄꯗ ꯖꯦꯕꯨ ꯊꯤꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ, ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪ ꯆꯠꯂꯁꯤ ꯍꯥꯏꯔꯕꯐꯥꯎꯗ ꯄꯥꯔꯛꯅ ꯀꯅꯥꯃꯠꯇꯒꯤ ꯋꯥ ꯇꯥꯗꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯥꯔꯛꯅ ꯔꯤꯁꯔꯆ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯑꯔꯣꯟꯕ ꯖꯒꯥ ꯑꯃꯗ ꯃꯁꯥ ꯁꯣꯟꯊꯔꯕ ꯄꯦꯁꯦꯟꯠ ꯀꯌꯥꯗ ꯑꯦꯛꯁꯄꯔꯤꯃꯦꯟꯠ ꯇꯧꯕꯁꯤ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ꯫ ꯃꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯁꯤꯒꯨꯝꯂꯕ ꯃꯁꯥ ꯁꯣꯛꯆꯜꯂꯕ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯖꯦꯗ ꯁꯤꯕꯤꯈꯤꯕ ꯈꯨꯖꯤ ꯑꯗꯨ ꯁꯤꯕ ꯄꯦꯁꯦꯟꯠ ꯑꯃ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯄꯥꯔꯛꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏꯗ ꯀꯨꯞꯂꯤꯕ ꯐꯤꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯅ ꯊꯤꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯖꯦ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯖꯦꯒꯤ ꯐꯤꯚꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯜꯂꯦ, ꯃꯍꯥꯛꯀꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯑꯦꯛꯁꯄꯔꯤꯃꯦꯟꯠꯒꯤꯗꯃꯛ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯖꯦꯒꯤ ꯃꯄꯥ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯗꯒꯤ ꯃꯄꯥꯗꯒꯤ ꯀꯤꯗꯅꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯖꯦꯗ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯄꯥꯔꯛꯀꯤ ꯃꯄꯥ ꯂꯥꯛꯇꯨꯅ ꯖꯦ ꯑꯃꯁꯨꯡ ꯄꯥꯔꯛꯄꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯄ꯭ꯂꯥꯟ ꯑꯃ ꯄꯥꯔꯛꯇ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯄ꯭ꯂꯥꯟꯗꯣ ꯂꯣꯏꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯔꯛꯅ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡꯏꯟꯅ ꯄꯥꯔꯛꯅ ꯖꯦꯗ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯁꯤꯟꯕꯤꯔꯝꯃꯤ꯫ ꯏꯟꯖꯦꯛꯁꯟ ꯑꯁꯤꯒꯤ ꯃꯊꯧ ꯑꯁꯤꯅ ꯃꯤꯅꯤꯠ 5 ꯁꯣꯔ ꯍꯣꯟꯗꯅ ꯑꯁꯤꯕꯒꯨꯝꯅ ꯂꯩꯗꯣꯔꯤꯕꯅꯤ, ꯑꯗꯨꯒ ꯖꯦꯕꯨ ꯑꯁꯤꯕ ꯑꯃ ꯁꯥꯔꯒ ꯄꯨꯊꯣꯔꯛꯇꯣꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯄꯥꯔꯛꯀꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯁꯥ ꯃꯊꯟꯇ ꯆꯪꯁꯤꯟꯖꯔꯛꯂꯝꯃꯤ꯫ ꯄꯥꯔꯛꯀꯤ ꯃꯄꯥ ꯀꯣꯔꯤꯌꯟ ꯑꯥꯔꯃꯤꯅ ꯀꯥꯞꯄꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯜꯂꯦ꯫ ꯄꯥꯔꯛꯇꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯒ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯎ ꯍꯥꯏꯅ ꯅꯤꯖꯔꯝꯃꯤ꯫ ꯄꯥꯔꯛꯅ ꯅꯥꯟꯊꯣꯛꯇꯨꯅ ꯂꯣꯟꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯊꯦꯡꯅꯕꯗꯒꯤ ꯐꯥꯔꯤ꯫ ꯄꯥꯔꯛꯅ ꯐꯥꯔꯤꯕ ꯃꯈꯨꯠꯇꯨꯕꯨ ꯅꯥꯟꯊꯣꯛꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤꯗꯨꯕꯨ ꯐꯨꯊꯔꯕ ꯃꯇꯨꯡ ꯄꯥꯔꯛꯅ ꯖꯦꯕꯨ ꯊꯥꯡꯗꯨꯅ ꯌꯥꯝ ꯋꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯕꯥꯏꯛ ꯑꯃ ꯇꯣꯡꯗꯨꯅ ꯆꯦꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯑꯟꯗꯔꯀꯚꯔ ꯄꯨꯂꯤꯁꯁꯤꯡꯅ ꯃꯈꯣꯏꯕꯨ ꯎꯕꯗꯒꯤ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯆꯦꯟꯐꯝ ꯂꯩꯇꯕꯗꯒꯤ ꯒꯥꯔꯤ ꯍꯨꯟꯇꯣꯛꯂꯝꯗꯨꯅ ꯃꯈꯣꯡꯅ ꯆꯦꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯄꯨꯂꯤꯁꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯄꯥꯔꯛꯇ ꯌꯦꯡꯗꯨꯅ ꯄꯥꯔꯛꯄꯨ ꯀꯥꯞꯇꯨꯅ ꯍꯥꯠꯅꯕ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯖꯦ ꯄꯥꯔꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯩ ꯃꯔꯨꯒꯤ ꯃꯃꯥꯡꯗ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯖꯦꯗ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯖꯦ ꯏꯁꯤꯡꯗ ꯇꯥꯒꯦ ꯇꯧꯕꯗ ꯄꯥꯔꯛꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯝ ꯋꯥꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯄꯥꯔꯛꯇ ꯀꯥꯞꯀꯦ ꯇꯧꯔꯤꯉꯩ ꯃꯅꯤꯡꯗꯒꯤ ꯄꯥꯔꯛꯀꯤ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕꯅ ꯀꯣꯚꯔ ꯄꯤꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯀꯥꯞꯁꯤꯜꯂꯛꯄꯗ ꯄꯥꯔꯛꯀꯤ ꯄꯥꯝꯕꯣꯝꯗ ꯄꯥꯟꯕꯗꯒꯤ ꯖꯦꯕꯨ ꯌꯥꯟꯕ ꯉꯝꯗꯅ ꯅꯥꯟꯊꯣꯛꯇꯨꯅ ꯏꯁꯤꯡꯗ ꯑꯗꯨꯝ ꯇꯥꯈꯤꯔꯝꯃꯤ꯫ ꯄꯥꯔꯛꯁꯨ ꯏꯁꯤꯡꯗ ꯆꯣꯡꯗꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯥꯔꯛ ꯃꯁꯛ ꯂꯣꯠꯇꯨꯅ ꯏꯁꯤꯡ ꯊꯥꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯖꯦꯕꯨ ꯊꯤꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯥꯔꯛꯅ ꯖꯦꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯦꯡꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯔꯛꯅ ꯖꯦꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯑꯩ ꯖꯦ ꯅꯠꯇꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯖꯦꯅ ꯄꯥꯔꯛꯄꯨ ꯃꯁꯛ ꯈꯪꯕꯤꯔꯝꯗ꯭ꯔꯦ, ꯃꯔꯝ ꯑꯁꯤꯅ ꯄꯥꯔꯛꯅ ꯑꯆꯨꯝꯕ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯊꯕꯛ ꯇꯧꯈꯤꯕꯅꯤ꯫ ꯅꯣꯡꯃꯁꯨ ꯄꯥꯔꯛꯅ ꯖꯦꯕꯨ ꯀꯧꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯖꯦꯗ ꯄꯤꯈꯤꯕ ꯈꯨꯖꯤ ꯑꯗꯨꯕꯨ ꯄꯤꯗꯨꯅ ꯖꯦꯗ ꯎꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯖꯦꯅꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯛꯁꯨ ꯂꯦꯞꯇꯅ ꯇꯥꯟꯅꯔꯦ, ꯑꯗꯨꯕꯨ ꯆꯨꯌꯣꯟꯅ ꯃꯔꯛꯇ ꯂꯦꯞꯁꯤꯟꯗꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯆꯨꯌꯣꯟꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯄꯥꯔꯛ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯄꯥꯔꯛ ꯖꯦꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯖꯦꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯇꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯖꯦꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯔꯛ ꯈꯨꯄꯥꯛ ꯆꯥꯔꯕꯐꯥꯎꯕꯗ ꯊꯥꯖꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯣꯐꯥꯏꯜ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯗꯣꯛꯇꯔ ꯃꯨꯜꯒꯤ ꯀꯥꯗ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ ꯊꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯇꯣꯉꯥꯟꯕ ꯑꯃ ꯄꯥꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯔꯛꯅꯗꯤ ꯃꯍꯥꯛꯁꯦ ꯖꯦ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯊꯥꯖꯈꯤꯗ꯭ꯔꯦ꯫
Nongma Parkna aigi Jedi aina magi mihun tabada aigi Jeni haibase khangani haina Jeda konge tawrubada Jeni inthoraktuna mabu ngaubra haina thini ngaramduna chatkre adubu Park hande Dr. Mulgi mateng lagduna J gi medical checkup tawna hajarami masi tawribigi maramdi Park na khangami J gi masada kidney ama khaktang yawi haibase adubu medical checkup gi result adi kidney ani yawa thengnarami Park na lana lawrubagi damakta Park na lanjari haina hajarami Part 5 ki horokpada khoina uribase Jejun amasung Park na office ta thengnagibaduni makhoi ani gi wari do yanadabadagi Park na sauna tholakpada lamida car na mangonda thomjalakki tawi Park sangwankibana machin thiraga car thoriyo miduda chairubada ahan noiraba yamna solaba nupi ama tholaklami Park na kari tawrabagi hanglubadadi nupi adugi machanupa ama hospital asida admit tawduna lei madugi anaba hangba lakpa oiramle tanja aduda machanupa adusu tholakpadagi makhoi ahum unarami makhoi ahum asumna noktuna leiringa ikang khangawdana nupi adugi masado yam nungaitana wanthaраklami chatlage tawromnaba Park masi ubada chensilaktuna Park na masa soktuna yenglubadadi nupi ado heart attack tawre haiba Park na khanglami Park na yam thuna hogulaktuna nursing kauduna khutakta operation tawnaba sem sahalami Park na sumna operation tawgena sem saringeda makok tangma doctor ama chensilaktuna patient asi aigi patient ni hanadagi yamna fagalaklabani nangna yamna wabibagi mathau tade haina Park ta yelaklami Park sangmankibana hey koktang nangbu kanana doctor ohelino sida asuna mare yenaringai tanja aduda hospital gi chip adusu yoksilaklami Sip aduna Parkta nangna hek hospital sida lakpadagi hospital asigi rule amata indribase asumna asum tawrabadi nangsu nangi napagumna thokpu yai wahising asi tabda Park yamna sarami adubu mahasana masabu control tawjarami masigi matung Parkna PC gi history check tawringaida nupa sina Parkta magi nupi operation asibu Park na tawbinaba haijarami adubu chip aduna yadre makok tangba doctor aduda patient adubu yengsinnaba chip na hairami adubu doctor asidi sakyama takatpa patient sing buluna tawgandaba doctor ama oina tawi patient asigi pipam yamna critical oisala asi phawbada Park to operation tawnabagi ayaba pibidre masi ubada Park na nupi asidi kallani ai thabakidi karim khande haina sauna hairakpadagi makok tangba doctor adu nofet tawramnaga all the best hairamlaga chatkre matungda nupi adugi nupadagi Park na permission lauduna hospital asigi rule gi wangbada nupi adubu magi ward ki operation theater da pusilaklami nahaki matungda makoktangba doctor aduna mahaki ka dagi nupi adu leramdabadu ubada mahaki ward ki doctor singaloina Park ki operation theater da changlaklami aduga Park ku phajinduna mahaki permission yauduna operation tawbai aroi haiduna thinglami masi ubada Park sangmankibana hojikti operation ase kanamatana ai famdagi thingmangamlaroi haina saun nganglaklami masi tabada makoktangba doctor adusu sangmankibana Park ki mamai ko panga tharami nakanda leptuna leiramba Park ki assistant su yon jangaktuna Park ki mateng pangduna wangang laklami masi tabada makoktangma doctor aduna nangsu nasagi chang khangningbra hairaga khupanga thage tawre adubu maningdagi Dr. Jejun laktuna kanana kanagi chang unaribano haina larakpadagi makoktangma doctor adu kiraduna Dr. Jejun da sar makhoi ani na aigi patient se operation lona tawge tawramlibani hairai adubu Dr. Jejun nofet tawraga makhut lakthoklaga nangchu salo aduga patient sisu hana gi mafamda poraklani matang asida Dr. Mul chenjalalaga makoktangma doctor adubu chingthoke tawi case asi sipna ingonda pibani haina lahduna leiri adubu Dr. Mul na puthokre Park na Dr. Jejun da yengladuna anoba competition ama leirene hojikte Dr. Jejun su masigi tanja ase ngairaklibase phana kuirabani haina khumlei matungda nurse ama da yengladuna hana yofamda nupi asibu thamna bhairai aduga Park ta onsilaktuna hospital asida leige hairabadi hospital ki rule khara illu haina paktak pire Dr. Jejun na chipter report tarami madudi makoktangma doctor aduna third year da kariba student amada nupi asigi operation hana tawon khre aduna nupi asigi pibam hanadagi hena sokchankre masi targa chip aduna case asi makhoi ani da pirami aduga angakma makhagi challenge amasu pirami madudi nupi asigi operation ase tawraba karigumba sumna tawragasu mahak adum maithiragani haina hairami competition asigi maramdi Park di pukchen chawbnina operation ase tawragadi round ahungi manungda amadi fail oirani khanbagini asumna haira phawbada Park operation ase mana tawgani haina leplami maramdi Jejun operation tawrabadi round ahungi manungda ani fail oirabanina Jejun competition asidagi thokrani khanbadagini mulna mahakpu operation tawdana ba chingduna puraklami adubu Park angang macha ama dawna ningai tawduna leire Dr. Mulna Park pu mayumda chatuna ingna wakhal khallaga decision lawnam hairami Dr. Mulna keb ama kauraga tonghange tawrubadadi
Ngasaidagi mana chinglaklibache student ama oiduna leiramle. Park moldagi nantoklaga magi teamga wari sanaba lakpani adubu mafam aduda experiment center da leihwa police ama park pu ngaiduna leiramle. Police atuda park na mahakna lakpagi maram hanglubadadi park pu operation adubu tawdanaba hairaklami maramdi prime minister gi operation adu park na tawnabagi damakta competition na sengamba yamna maru oi. Aduga akoina hairibase tawdragadi je amasung patient asigi imung manung loina hatkani haina khelami. Mathangi numita park na operation adu tawbiyu yadabadagi nupidugi macha aduna mama operation tawinaba yam request tawje adubu park police officer asidagi makhogi imungbu kannabagi damak operation asi tawbiyu haiba yadana chatkirami adubu nga asina yam kanna hajanmanbadagi yabirami masigi operation asidadi park amasung jejun punna tawinaragani paw asi tabada chip ado yam saurami adubu hospital asigi khwaidagi phaba doctor animal lokthokpa haibtudi mahakna pamlamde amaromda police officer aduna haibadu tadabagi officer aduna jebu hatpa laklame jesu park ki chance ama bibi na yang kana haije asumna haibada police officer aduna yabidabadagi je na makutagi nongmai muladuna nongmai adu blank fire tawsanbadagi de police officer adu tumina laikre mahakna haireklami madudi park korea gi khwaidagi phaba doctor ni akoina park pu operation tawnabagi force tawribagi maramdi operation asigi khwaidagi phaba falasi mahaktagi phangnai khangmagin adugo operation asi fajana tawragadi north korea na yamlaba aids amasung equipment phangani somdana park amasung siwana dupi adugi nupada ki case tawbiraktana haijarami nupa aduna su makok tangba doctor aduna lale haijarabadi case tawrakloi haibagi thajaba pirami park amasung suyona makok tangba doctor adubu lale haijana ba hairami makok tangba doctor aduna igi third year gi chhatra da operation tahongiba leite aduna karigi haijadoino haina yarakhidre masi targa park na mamana bamagi mating logduna operation tawgi chhatra adubu buthoklami operation tawbada saruk yakiba khudikmak laklaga nupi adugi imungda lale haijabadagidi imung aduna su case tawrakhidre masi uraga chip aduna jejun budingak pirami adubu park ti hospital asidagi tanthokhlami maram asina park mayumda clinic ama hangladuna lairaba singbu free da layeng birami nongmadi magi clinic aduda sor honbada yamna waraba patient ama laklami mahak chatpa bawda yamna wana chatlabani park na patient asibu check tawbadadi patient asigi lungs asi yamna sokchanba thingnarami park na patient asida surgery natana masigi upay amata laite haibirami park na sumna haibadagi patient adu hugutla chakre maramdi patient asi yamna lairabani aduna surgery tawnaba paisa lairamde adubu tanja asida doctor mul laktuna park pu mahaki team da yawnaba offer tawrami adubu offer asi park na logdre aduga amaromda park ki patient adu phibam yamna sokchalakpadagi free da operation tawbirage harabasu mangonda equipment leitabana park na offer adubu upay leitana lawsalami matungda patient adubu hospital da poraktuna masamagna chipta competition asigi final round wali aduna aina patient puduna laklabani adubu treatment asigi asangma paisa khudimakti hospital na putokadabani hairami park ki wafam asi chipna su yabirami park amasung jejun masa masa ki patient ni wari sanarami adubu park ti patient aduda surgery asi free da tawbigani haibirami surgery asi hodringai mamangda hospital asigi chipna park ki member amada surgery tawbada khulai da karigumba khara tawnaba hairami maramdi park na competition asi bungamdanabani hojik surgery ase hogadore park amasung mahaki team sing wa tanarami adubu doctor yang maung mataw ma tawrami park na masida yamna thawoina khanjalude yang chipna harakpagi matungina surgery machine adu halamde surgery horakpadadi makhoina khanglami madudi patient asi hanadagi internal bleeding tawre haba park na patient adu gi thawai kannabagi dama makhoi gi family da hangdana yamna risky oiba procedure ama haurami team mani asigi surgery gi live asi prime minister amasung president su yenglami park na yangdagi deep cutter lawduna season naruba matamda cutter gi blade aduna makhut yekta choklami masina i yamna thoale masi uraga doctor punamak pakhaladuna surgery asibu lepnaba hairami adubu park ti surgery makha chatharami doctor milbu mahaki makhut adu pochal haladuna doctor minna park ta doctor yangna patient gi condition losanduna equipment da kariguma khara tawre hairaklami masi targa doctor yangmu park na mahaki team dagi tantoklami asumna park ki team dagi mi ma watle doctor jejun gi team na park makhu sole khangmadagi doctor jeibu park ki team da laklami park na makhut na makhaktana surgery do tawba horakle masi uraga doctor pumamona kana ni henge habado khangle masi ne hospital gi chief su impress tawre surgery adu su mai park na loirami surgery asigi matung hospital asida park ki wari ngakta ngaikhre adubu chief ki masanu pa aduna yamna jealous kara aduna patient adu gi nupida park na yamna dangerous over procedure ama family da hairamna tawkhre hairami masi taraga nupi aduna yamna sauna park ki manakta lakladuna wa kaya hairami nupi aduna karigumba aigi nupa se phattanungda thoklaba nangi mayokta aina court ta appeal tawgani amasung nangi lemhoriba punchi do jail da lehangani haina ki halami park na matang adu da procedure do darkar leibagini haijarami adubu nupi duri tabi khidre matang adu da jejun gi patient adu gyan lal aduna competition adu mahakna ngamlami adubu park ki patient di huji po coma da leiri patient adu gi nupi dura
ꯃꯇꯨꯡꯗꯁꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯄꯥꯔꯛꯅ ꯍꯦꯚꯤ ꯄ꯭ꯔꯣꯁꯤꯖꯔ ꯇꯧꯈꯤꯕꯅꯤꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯅꯣꯡ ꯅꯤꯅꯤ ꯆꯪꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯄꯦꯁꯦꯟ ꯑꯁꯤ ꯈꯨꯗꯣꯡꯊꯤꯒꯅꯤ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯥꯔꯛꯄꯨ ꯃꯤꯇꯤꯡ ꯑꯃꯗ ꯀꯧꯔꯗꯨꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯂꯨꯖꯔ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯄꯥꯔꯃꯤꯁꯟ ꯌꯥꯎꯗꯅ ꯄ꯭ꯔꯣꯁꯤꯖꯔ ꯇꯧꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯁꯤ ꯇꯥꯔꯒ ꯁꯨꯌꯣꯟꯅ ꯁꯥꯎꯔꯗꯨꯅ ꯃꯌꯥꯝꯗꯨꯗ ꯊꯤꯅ ꯉꯥꯡꯂꯛꯄ ꯍꯧꯔꯛꯏ, ꯑꯗꯨꯕꯨ ꯁꯨꯌꯣꯟ ꯃꯤꯇꯤꯡ ꯑꯗꯨꯗ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯁꯨꯌꯣꯟ ꯄꯥꯔꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯟꯅꯕꯒꯤꯗꯃꯛ ꯄꯦꯁꯦꯟ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯕ CPR ꯄꯤꯔꯝꯃꯤ꯫ ꯄꯥꯔꯛꯅ ꯃꯗꯨꯕꯨ ꯊꯤꯡꯅꯕ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯄꯦꯁꯦꯟ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯄꯦꯁꯦꯟ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯃꯁꯤ ꯎꯔꯒ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯉꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯦꯖꯨꯟꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯂꯤꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯂꯤꯁꯨꯡ ꯀꯧꯏ, ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯐꯝ ꯑꯁꯤꯗ ꯑꯦꯗꯃꯤꯠ ꯇꯧꯈꯤ, ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯥꯜ ꯐꯪꯁꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯤꯞ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯐꯖꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯆꯤꯞꯀꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯔꯞꯁꯟꯒꯤꯗꯃꯛ ꯐꯥꯍꯟꯈ꯭ꯔꯦ꯫ ꯖꯦꯖꯨꯟꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯇꯥꯛꯊꯣꯛꯇꯨꯅ ꯆꯤꯞ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯅꯕ ꯃꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯤꯞ ꯑꯗꯨꯗꯤ ꯌꯥꯔꯛꯇ꯭ꯔꯦ꯫ ꯖꯦꯖꯨꯟꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛꯀꯤ ꯄ꯭ꯔꯨꯐ ꯃꯉꯣꯟꯗ ꯂꯩ ꯍꯥꯏꯔꯛꯄꯗꯒꯤ ꯆꯤꯞꯅ ꯑꯩꯅ ꯅꯪꯕꯨ ꯍꯥꯟꯅꯗꯒꯤ ꯉꯟꯅ ꯇꯣꯛꯍꯜꯂꯝꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯗꯁꯥꯁꯦ ꯇꯥꯖꯔꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯆꯤꯞ ꯑꯗꯨꯅ ꯐꯥꯟꯗ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯁꯨꯌꯣꯟꯁꯨ ꯆꯦꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯒꯦ ꯇꯧꯔꯨꯕꯗꯗꯤ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯣ ꯂꯧꯗꯨꯅ ꯍꯥꯡꯒꯦ ꯇꯧꯔꯤꯉꯩꯗ ꯆꯤꯞ ꯑꯗꯨꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯁꯨꯌꯣꯟ ꯆꯤꯞꯀꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯁꯨꯌꯣꯟꯅ ꯆꯪꯂꯛꯇꯨꯅ ꯃꯄꯥ ꯑꯗꯨ ꯌꯦꯡꯂꯨꯕꯗꯗꯤ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯔꯝꯕꯗꯒꯤ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯗ ꯄꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯌꯣꯟꯅ ꯖꯦꯖꯨꯟꯁꯤ ꯂꯤꯁꯥꯡꯅꯤ ꯈꯪꯉꯛꯄ, ꯃꯌꯥꯝꯕꯕꯨ ꯐꯥꯍꯟꯈꯤꯕ ꯑꯃꯁꯨꯡ ꯃꯄꯥꯕꯨ ꯑꯁꯨꯝꯅ ꯂꯩꯍꯟꯕꯒꯤꯗꯃꯛ ꯖꯦꯖꯨꯟꯕꯨ ꯁꯦꯀꯦꯟ ꯆꯤꯞ ꯑꯃ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯖꯦꯖꯨꯟꯕꯨ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯖꯦꯖꯨꯟ ꯁꯨꯌꯣꯟꯗ ꯁꯣꯔꯤ ꯍꯥꯏꯔꯝꯂꯒ ꯆꯠꯅꯕꯒꯤꯗꯃꯛꯇ ꯄꯣꯠ ꯌꯣꯝꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯄꯥꯔꯛꯅ ꯆꯤꯞꯀꯤ ꯁꯔꯖꯔꯤ ꯇꯧꯕꯗꯒꯤ ꯆꯤꯞ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯒ ꯖꯦꯖꯨꯟꯕꯨ ꯍꯪꯂꯛꯏ꯫ ꯁꯨꯌꯣꯟꯅ ꯃꯥꯗꯤ ꯑꯩꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯆꯤꯞꯅ ꯁꯥꯎꯔꯗꯨꯅ ꯑꯩꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ CPR ꯄꯤꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯜꯂꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯇꯥꯔꯒ ꯁꯨꯌꯣꯟꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯂꯛꯇꯨꯅ ꯖꯦꯖꯨꯟꯗ ꯂꯥꯜꯂꯦ ꯍꯥꯏꯅꯕ ꯇꯥꯟꯅꯖꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯨꯌꯣꯟꯅ ꯊꯣꯛꯂꯛꯄꯗꯗꯤ ꯖꯦꯖꯨꯟꯗꯤ ꯆꯠꯈꯤ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯄꯥꯔꯛꯅ ꯁꯔꯖꯔꯤ ꯇꯧꯕꯗꯒꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯐꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯦꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯇꯝꯍꯜꯂꯦ, ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯗꯨ ꯂꯥꯛꯑꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯍꯥꯠꯀꯅꯤ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯒ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯖꯦ ꯆꯦꯟꯖꯜꯂꯛꯇꯨꯅ ꯃꯃꯥꯡꯗ ꯊꯠꯄꯗꯒꯤ ꯖꯦꯗ ꯑꯣꯏꯅ ꯄꯥꯜꯂꯒ ꯑꯃꯨꯛꯀꯁꯨ ꯇꯨꯔꯦꯜꯗꯒꯤ ꯇꯥꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯔꯛꯅ ꯌꯥꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯁꯤꯔꯕꯁꯨ ꯅꯪꯒꯤ ꯇꯥꯍꯜꯂꯔꯣꯏ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯣꯄꯔꯦꯠ ꯇꯧꯔꯒ ꯃꯁꯤꯒꯤ ꯖꯣꯛꯁꯦ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗꯁꯨ ꯇꯥꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯔꯛꯅ ꯊꯥꯗꯣꯛꯇꯕꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯄꯥꯔꯛꯄꯨ ꯀꯥꯞꯇꯨꯅ ꯏꯁꯤꯡꯗ ꯊꯥꯗꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯃꯇꯣꯝꯇ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯔꯦ꯫ ꯃꯁꯤꯗꯒꯤ ꯆꯌꯣꯜ 2ꯒꯤ ꯃꯇꯨꯡꯗ ꯖꯦꯖꯨꯟꯅ ꯆꯤꯞꯇ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯂꯥꯛꯄ ꯎꯔꯤ, ꯑꯗꯨꯕꯨ ꯆꯤꯞꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯔꯛꯏ꯫ ꯖꯦꯖꯨꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯤꯞꯇ ꯅꯠꯇꯦ ꯁꯨꯌꯣꯟꯒꯤ ꯃꯄꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯆꯤꯞꯁꯨ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯌꯥꯖꯔꯝꯃꯤ꯫ ꯁꯨꯌꯣꯟꯕꯨ ꯊꯦꯝꯅꯕꯒꯤꯗꯃꯛ ꯖꯦꯖꯨꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯅꯍꯟꯅꯕꯒꯤꯗꯃꯛ ꯄꯣꯔꯛꯏ꯫ ꯌꯧꯔꯛꯄꯗꯗꯤ ꯄꯥꯔꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯔꯤꯝꯇ ꯇꯧꯗꯕꯤꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯩ ꯏꯁꯥꯃꯛꯅ ꯅꯪꯕꯨ ꯇꯨꯔꯦꯜꯗ ꯇꯥꯈꯤꯕꯗ ꯎꯏ, ꯅꯪꯅ ꯀꯃꯥꯏꯅ ꯍꯤꯡꯂꯝꯃꯤꯅꯣ ꯍꯪꯂꯛꯄꯗ ꯄꯥꯔꯛꯅ ꯐꯥꯒꯤ ꯑꯣꯏꯅ ꯅꯪꯗꯤ ꯑꯩ ꯁꯤꯕ ꯌꯥꯝꯅ ꯄꯥꯝꯂꯤꯕ ꯑꯣꯏꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯁꯤ ꯇꯥꯔꯒ ꯁꯨꯌꯣꯟ ꯁꯥꯎꯔꯗꯨꯅ ꯄꯥꯔꯛꯇ ꯐꯨꯔꯛꯏ꯫ ꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯄꯥꯔꯛꯀ ꯖꯦꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯑꯃꯁꯨꯡ ꯖꯦꯖꯨꯟꯒꯤ ꯃꯈꯨꯠ ꯁꯨꯌꯣꯟꯅ ꯄꯥꯏꯔꯛꯂꯒ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯅꯨꯡꯉꯥꯏꯔꯕꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ꯫ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯄꯨꯖꯔꯛꯀꯦ, ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣ꯫